KCP MC Progressivena Prithivingambabu Hatkhibagi Mayokta Miyamgi Mipham Pangthoktuna CondemnToukhre Pawasi ngasi nungthil phongkhiba Leiriba maira pawsedagi lokhatchabane ngasi Youth Development Club YDC top khunongna sinduna tinsit rota leiba club sing amade maira paibi singi waiba public meeting ama YDC club ta pangthokhre mipham asida ngarang tang kungi nungthil pung mari rom tabada Imphal East ki takhel manak ngaram lambida KCP MC Progressive ki kangbuna minungsi yaudana nongmai na mamai makokta kaptuna halag hundok piramba ngasigi miphamna right to life singnaba khwaidagi minungsi yaudaba miha ni haina CondemnToukhre ngasigi mipham adu laikhidraba RK Prithivingambabu apokpa El Rajan Singana phongdorokpada mahaki masabu minungsi haitana hatok piramlibase miyoibagi minungsigi wangmadane Imung manungda mahangna hinglingaida semdoknabagi tanja piramlabade pelamgadabani haina pendaba phongdokhe masabu siraba matungda capital punishment piba yanaba makhal kayagi maral pisinbagi hainabi ase matungda mugana thogan bidanaba phongdokhe laikhidraba RK Prithivingambana mahaki nupi amade pikliba masa anisu hundoklamkhe Miyamgi Miphamna government asina hojik phawba mihat pasing faba ngamdaba haibase yamna ikai ningai ni haina phongdokhe Asigumba thokdok asigi daitadi Manipur government na pufam thoe maramaduna Prithivingambabu hundoklamliba magi nupi amade angang anigi tungi punsigi damak matik saba Thoudang ama paikhatkadabani haina phongdokhe Chief Minister Biren na Bangladesh ta Leiriba Manipuri Machasing India da Puthoraknabagi Thoudang Loubiyu Haijakhre Pawasi ngasi nungthil phongkhiba Leiriba maira pawsedagi lokhatchabane Bharat ke yumlo nariba Bangladesh ta hojik thogliba sathiraba irang asina maram oiduna laiwak aduda laibada khudong sadaba kaya mayong nariba Manipuri Machasing tekta kaidana India da Puthoraknabagi matangda Lokham thokpa Thoudang adu Loubiyu haina Union External Affairs Minister Haijakhre da Manipur ki Chief Minister Biren na Haijakhre Chief Minister na social media da thadorokpa warol asina makha taribade Chief Minister na Haijakhiba si Union External Affairs na taramna oktuna Bangladesh ta Leiriba Manipuri macha yauna India Machasing ki fibam soida ngamdanaba kumna yengseli haina phongdorokhiba sibu Chief Minister na Union Minister Haijakhre bu thagatpa phongdorokle Union Minister Haijakhre na makhata na phongdorokhi hairibade Bangladesh ta Leiriba India Machasing hek yariba makhai safagadaba mawongda India da thuba matamda puthoknaba thabak paikhalagani haina su khangalagle haire Bangladesh ta irang thokpadagi India macha Nepal amadi Bhutan dagi mahairoi chamriga hum Meghalaya da chensilakhre pawasi Leiriba maira pawsedagi lokhatchabane Bangladesh ta thokliba irang asina maram oiduna Bangladesh ta leiruba India macha Nepal amadi Bhutan gi mahairoi kaya yauna punna chamriga manga tekta kaidana Bangladesh ka yumlo nariba India gi Meghalaya state ta Toukhre haina Meghalaya gi Chief Minister Conrad K Sangmana ngahan phongdokre Sangmana haikibada hojik Bangladesh ta kota piba yani yaroi haiba wafamdagi Bangladesh ta sauna mahiroi singi marakta muknaba thorakpadagi mahiroi kaya sirakpa yaubadagi laibak aduda lairik tamduna leiba malemgi mafam kayadagi mahiroi kaya senthongnarakpa honare Bangladesh dagi senthoroktuna Meghalaya da thunglariba mahiroi asi ayambana Bhutan amadi Nepal dagi nei masigi loinana India macha kaya amasu yaure mahiroi kaya asigidamak Meghalaya government na Bangladesh ta Leiriba Meghalaya Machasing na mateng launnabagidamak helpline number 1800-385-3644 ama hangdoktuna thamlay masigi mathakta state government ki maikaidagi West Jayanti Hills district ki additional superintendent of police Hiwot Rambaybu nodal officer oina haple haina Conrad K Sangmana phongdokhe Nakal amaromda Ministry of External Affairs ki maikaidagi Bangladesh ta Leiriba India Machasing na Dhaka da Leiriba India ki High Commission na piba paukta khudingmak inna lainaba paukta pikhre haire